Manipur की राज्य सभा की मिखल जून तरागनी पाना पांगथोलगनी बीजेपी न कनाबो मिरेप ओहेनगदगी हाइबा हौजु फावबा खन्नबा लेथ्री लाकलिबा जून कुनगा मथोइदा मतम लोइरगद मणिपुर की राज्य सभा की सीट मेंशननबा मिखल मथंग था जून तरागनी पाना पांगथोलगनी हाइना इलेक्शन कमीशन ऑफ इंडिया ना नोटिफिकेशन अमा थोख्री नमिरसिदा मणिपुर खक्त नतन अपुनबा राज्य सभा की सीट कुनगा हुमदोय अमसु नमिरसिमक्तदा मिखल पांगथोकनी इलेक्शन कमीशन ऑफ इंडिया ना ngasi thokiba notification amagi matungina apunba Rajya Sabha की सीट कुनगा मरी असिगी मिखल की notification जून अमदा थोकनी मिरेप से पिसिनबगी अरोइब नुमिना जून निपान ओइगनी अदुगा जून दना मिरेप से स्क्रूटिनी तौगनी मिरेप लौथोकबगी अरोइब नुमिना जून तरागा माथोइद ओइगनी जून तरागा निपान अयुकी पुंग मापनदगी नुंथिल पुंग मरी फाव बोट थादनगनी अदुगा नुमित असिगी नुंथिल पुंग मंगादा बोट मसिंग थीगनी जून कुन की मिखल की थबक होइरा लोसिंगनी स्वाइरी इलेक्शन कमीशन की सिरोल असिना मखाता ना है आंध्र प्रदेश की ओइना राज्य सभा की सीट मरी हंदक की मिखल असिदा यावरे गुजरात की ओइना सीट मरी झारखंड की ओइना सीट अनि मध्य प्रदेश की ओइना सीट अहुम मेघालय की सीट अमा राजस्थान की अहुम अरुणाचल प्रदेश की सीट अमा कर्नाटक की सीट मरी मिजोरम की सीट अमा मसु मणिपुर की सीट अमा ने हरी सीट अमा खक लैबा राज्य सभा की मिखल असिदा कना कना मेरे बोइगदगी हाइबा सबसाना खंगमद्री मणिपुर की लेंगक पाइरिबा एनडीए ना हानगी एमपी महाराष्ट्र लैसेम सना जाव नत्रगा बीजेपी मणिपुर प्रदेश की प्रेसिडेंट ओइरिबी ए सदाद बीजेपी की टिकट पीगदरा हाइबा खंगमद्री मिखल असिदा ओपोजिशन की माइकैदे मेरे थादोकद्रा नत्रगना थादोलोइद्रा हाइबसु वरेप लौबो लेथ्री पनबा याबदी ओपोजिशन की ओइना एमएलए मंगा खक लेथि अदुगा अतैदी लेंगाक पाइबदी यावबा कंबुसिंगिनी मसिदसु नतरा मिखल असिदा तंपाक की लमदा लाकपदा नुंगाइजदबा फावरिबा कुकीजोगी एमएलए सिंगी यंगलगा बोट थादफम अमा मणिपुर की वांगमदा लैरिबा मणिपुर भवन अमदा हांगदोरकपा याना लैहरी लमसांग एसी की अखामदा आरसीसी ब्रिज अमा संगाखरे बंद तौबगी महुत्ता वरी सानरग यासिनबा पुरकनबा होनाफम थुई चीफ मिनिस्टर मियामना बन नत्रगना ब्लॉकेट तौबगी महुत्ता वरी सानरग हिरम खुदिमक यासिनबा पुरकनबा होनागदबनी हाइना चीफ मिनिस्टर युमनाम खेमचाना फोंदोखरि सेम इम्फाल वेस्ट डिस्ट्रिक्ट की आखा मखा लेकायदा थोंग संगाबगी थौरमदा मागना वाफम मसि फोंदोखि थौरम मदुरा मागना मखातना हाय लैंगा की मयोक्ता असावबो फोंदोक्तुना बन अमदि ब्लॉकेट तौबना मिस्टर मियाम मरुओइना खुशुमलना हिंजरीबा मियोइसिंगदा अचौब सैथेंग अमा पीरी जरीबमदा अनिरक सत्लुरे हाइना पल्लदुना मागना हाय अहानबदा हेलीकॉप्टर तोंगदुना जरीबम डिस्ट्रिक्ट सत्लुरे अनीसुबदुना लैखा लंबीदा गाड़ी तोंगदुना डिस्ट्रिक्ट अदुदा सत्लगा कुकी पाइते मार अमसु मैतै फुरुकी मियोइसिंगा लोइनना वारी सानखि माफम अदुदा खुंदारिबा तुवान तुवान फुरुकी मियोइसिंग नुंगसी सानना लेमिनरंबा थेंगनरखि जरीबमदगी हलकपगी हेक नोंगानबदा बिष्णुपुर डिस्ट्रिक्ट की त्रोंगलाउबिदा बॉम्ब पोखायंदुना सही नौरिबा आंगांग अनि हाटखिबना मरम ओइरगा मिपुंग खुदिमक तानखि थाउदोदुना मरम ओइरगा बन अमदि शटडाउन मथंग मथंग लाउथोरकपना स्टेट असिगी सिटमिलोना अचौबा सैथेंग अमा पिखेना सुमाना फोंदोखि मखाताना हाइकि लैंगाक्ता फना साउनिंगबा नत्रगना यानिंगदबा लैरबसु वारी सानरगा वखल तामिनबा याय लैंगा की थाउंग यानिंगद्रिबनी हाइदुना बन अमदि ब्लॉकेट हेक्ता तौसिनबना नोमगी खुसुमोलद हिंगलिबा इमुंगसिंगदा अचौब सैथेंग अमा पीरी तुंगदा सोशल मीडिया थागलक वरोल अमदा चीफ मिनिस्टर हाय लमसांग असेंबली कॉन्स्टिट्यूएंसी की अखाम मयाय लेकायद नंबुल तुरेल मथक साबा आरसीसी ब्रिज अमा असेंबली कॉन्स्टिट्यूएंसी की एमएलए सरखाइबम राजेंग लोइनना संगाबी थोरम पांगथोखरे थोंग असि संगाखिबना मरम ओइरगा मरु ओइबा मफमसिंग फावदोक फावजिन तौबदा चाउन खुदोंग चहनदबगा लोइनना ललोन इति की थबक थोरमदा मतिंग पांगसिनुना सिनमिलोन फगत हनबा नगमलगनी मियामगी खुदोंग चानबगी दमक लेंगान स्टेट असिगी मफम पुनमक्ता लंबी थोंगी फिबम फगत हननबा थौरांग कया लेपा लेतना लखटखिगनी हाइनसु चीफ मिनिस्टर युमनाम खेमचाना फोंदोखि सिंगी इसिलिनाउ सिंगना खुदोंग चादबा मतमदा अंगम मतेंग पांगनबा सेम सादुना लै एसएसयूएम सिंगी इसिलिनाउ सिंगना वरकपा खुदोंग चादबा मतमदा खुदकता अंगम मतेंग पांगनबा सेम सादुना लै हाइना सोशलिस्ट स्टूडेंट यूनियन ऑफ मणिपुर एसएसयूएम की प्रेसिडेंट एस यायमना फोंदोखरि ngarang siangai namdaida lariba beles guard singda khulgi miyoi singa puna wari watai sanaduna asiat pa mari ama sagat khibaga loinana socialist student union of manipur gi maikei digi tuan basana thaknaba mathau taba polam sing khusina khi thawra madur SSUM gi president S yaiman hai rongmai naga council rongmai naga luhu fuam RNLP gi khusam naraga
foothills da lady bi isil inaw sing da amana magi awaba tarak pa matam na mating pangmani sina aroi ba mating sinati masidi ahobani aikoi masil gi marak da lady bi isil inaw oibigi mari edu hena session na ba hona bani external force amana yellow fruit ki apun ba sida thugai rakli ba ka hen ma thong sa tharakli ba si thieng na sem saduna lamina si singilam da war tambaki miyam ni yengduna laigada ba nati tambaki miyam na suwarak laba matam da singi isil inaw singna angam mating panglak pa haibesi aset pa phirep oiminagani ngasi mating pangli ba sigumna tuan mafam singda satuna angam mating pangani aset pa phirep amadi aikhoi gi amata oiba mari adu sagat kani masida leibak miyam na su mating pangbi waiki Rongmei Naga Youth Organization Manipur NTL gi Vice President Gaikhi Walung Thamin Hai Makatana Aikwe Amatu Oiduna Lamda Masida Toklibi issue sing asi solve tongna na hot na mina saiki Naga singa ing na tapna laimina na ba Kokizau Council na appeal torakli Crystal lining satpa singa asing ba masak uthokpo oina Manipur khundari ba Naga isil inaw singa ing tapna laimina na ba Kokizau Council na appeal torakli Council asigi Chairmen Heliang Thanglet amasum General Secretary Thangzamang na kuyek piduna thadorakpa siolaman hai Chusampur gi tuibong da leiba KIC gi holda ngarang tuan ba track reducing ba Chief Association Search Forum Philanthropics Group MLA amasum su group yauna pangthoki ba mipam amana lauki ba warep matung ina Manipur Naga isilinaw singa nungsi sanana hingminna na ba appeal torakani yamna maru oiba mifam aduda lauki ba warep ki matung ina luraba tanpam asida wakal tanada ba punama ko handuna nungsi sanana hingminna na ba tharang lokolagani community leader search amadi miyam punamang na mara leijada ba misam singi punsi ngak sena ba gidamak makata na pamda ba thodok thondana ba tharang lokhat minra sehadi Sahi ahum helaglaba irang asi namthabagi mingda tampak lamna operation satharabasa singda di free thari sanjoi lamdam asid hauzik thoklibi sahi ahum helaba irang asi namthabagi mingda security force na tampaki mafam kya da paksana thi humbagi thabak kya sathaduna khulai kya fakali duga singi lamda free thaduna thamli asiguma kya asi leibana thoklibi irang asi ngasi fabu waroisan amata porap ngamdri haina lup manga gi conveners oriba sanjoi sorak haibamna phongdokri Lup mangana sinduna ngasi takyel khongban maning lekai trong lawbi mihar ki mayok tus pangthokiba wakat mifam amaga mari ledana sorok haibam sanjoina wapam asi phongdokladuna makhatana haikibada Central Government lamdam asiki miyam otpa yaba otlaba phawba miyam khangba yaba khangle adubo ngasi khang mangambagi thawna leithri lamdam asi kannaba honabada aikhoigi ithau tarak pamaramna lamdam asi kannabada honabada sahing saba nongsagi matau lauduna laiba asingakani India Government lamdam asi da sathariba proxy war as khudak lepkadabani Manipur degi yellow fruits ngasi muthatna ba honabada koki militant singbu khulai oni sesinari basi khudak lepkadabani Central Lengana phong na satharakliba genocide asida Manipur Lengana kari chataw ngamdana yengduna lairi haina pena pa phongtokladuna misam miyam phajinduna thamliba sing thadokna Honabada, state government asabu thaudang lofam thui karigumba phajin kiba misam singadu athubura thadokna bohona drabadi miyam na horak bi hausing da tholakpa apapategi thaudang punna lenga asna pugodabana ki mifam madura sarug yakiba Pungsumbam Laikai Women's Welfare Association ki General Secretary Naurem Thoithoibi Laimana haikibada Koki militants na trong lawbida laiba yumamada bom kapsinduna pigliba angang ani hatkibagi asumba langla langchin puthokpa ngamduna lairiba spendi misam miyam ngak siena ba thamliba yamlaba Central Force na misam miyam ngak pagi mohota nakalamada tongsinduna lairi miyam ngak pa ngamdraba Central Force Manipur gi lakthokbikro aikhogi laibak Aikoina ngaksiragi lenga asina miyam ngaksin mangamloida bo erabadi pham thadokpiro mapalamdagi narol sangsilakiba koki militant singna miyam hatpadu yengduna lairabadi khoisaunaraba miyam na lusingba singi mathakta horakpi hogi matam ngaibiganu haina sufongdoki ngasigi wakat mifam madura misa miyam gi punsi kalu su lauthu Central Government gi thausil yaningde haina thaba placard sing sizinaki Koki militant sina hostage oina fajin khraba konsa khulgi naga taruk hat khrabra habigi asabu hang kya tholakli haukiba me tara humdoira kangpokpi district ki manung janba Kotland amasung Kot Jimani gi marakta khulai paibisingna thadok search leader ahum ambush tawduna hatkiba duga ahum na tamthina suon kiba thawdo duga ikan kanadana lairon baifai koki khuldagi ki militant sina phaduna pukiba konsa khulgi pastor ani yauna haujik phawbo thiba khangdana lairiba naga misam taruk Hat Krabra habi asobo hang kya tholakli
UNC यावना नागा सिविल सोसाइटी ऑर्गेनाइजेशन कियागी माइकैदगी लाइरोन मेीतेई-कुकी खुलगी खुंजासिंगना कोनसा खुलगी खुंजा तरागनि पान फारगा KNF-P दा खुसिनखिबनि मदुगी मनुंगदा मियोय तरागनि थुइ थादोरख्राबा तरुकना हौजु फावबा थादोक्तना मफम खंगदना लाइरिबनि मियाद असिदा सियनरिबा KNF-P गी सुप्रीम लीडर असि हौजि लेंगा असिदा डिप्यूटी CM ओइरिबा नेमचा किपगेन गी मापुरोइबा साइमिन थांग किपगेन ओइबना डिप्यूटी चीफ मिनिस्टर नेमचा किपगेन मॉडल ग्राउंड फम थादोकदाबनि हाइना डिमांड कैश तौरिबनि मासिदा यामना सिंगनिंगाय ओइरिबदि KNP मणिपुरना कुकी कस्टडीदा नागा तरुक अदु लैथि कुकी सिंगना मखोइ फाकी हाइबगी नॉलेज लैथि हाइना फोंदोखिबसनि मासिना मरम ओइरगा UNC यावना नागा बॉडी सिंगी माइकैदगी फाख्रब नागा तरुक अदु क्रिस्टियन लाइनिंगी सतनबी मतुंगिना अरोइबा मथौ मंगम पांगथोकनबा असि बाक्सांग सिंग अदु इमुंग मनुंग सिनबी हाइना स्टेट लेंगा यावना प्राइम मिनिस्टर अमसु मरि लेनबा सिंगदा चे थादुना तक्सिनदुना लाखिबनि मरक्सिदा ngasi social media da viral oirakhiba post amada deputy chief minister nemcha kipgen gi mapuroiba KNF-P gi chairman semtin thang kipgen allies thangboyesi haukiba me tara humdegi numidang adumakta da naga hostages taru adu hatkhre haina shilong de leiriba assam rifles ki DGP da maral yazaba sakri miat adu asawbana henmanbana satakhibani haina thaganari adu paus kiya yamna sumbun haibiduri press na sapsana khamangamdri Songthambi Joy proxy war gi collaborator ni haina lauri kokomi na Songthambi Joy de pi hiwa numit mangani gi manungda evidence puthokpagi muhutta soingang ngang dun kokomi do on khattuna maral sidun lairi maramaduna kokomi na hana haikibigi matung ina Songthambi Joy singa sidigi hoduna Manipur furuk yeknaba traitor amani amadi proxy war gi collaborator ni lauri haina kokomi na thadurakpa sirolamana hairi sirolusna makhata na hairi bana kokomi na thamkiba wafam da Songthambi Joy masana sengdorakpada mahana haikiba wafam singadu sama sumlabani haibagaloinana aduk mayek singna hairaba fawbada khangdrabadi IQ khara update tawbiyu haikiba sitani khangningba wafam di IQ wangli haina masana khanjabigi moon kokomi bu karemnariba bijoina sanglaba maki punsida mafam amatar sanafam laitaba mi oiribasi kari watpagi no haibasini bezoi lairik phana hawi haibasi khangi masi IQ wangmigi khudamni habi yasi adubo tawru khudingmak maithi bangaktani lalholup yaure taure sahi manga sati lalhauwa tokhraba matung social work CSO tawrambani madusu sahi manga phati BJP da yauduna senior spokesperson phawbu oiramli adubo singthabidana mikhalgi ticket phawbu phangdana BJP dagi tolakpoi tanthokpoi tarakli samna hairabada BJP da mahaki phida laiti mangonda nariba aruba lainadi mi tinaba yadabasni lairik phaba mi khudingmak mi oibanati asumba khanglaba nati asumba tawbanati wakhal khaibanati haibasimadi mangonda khanganjari lairik hairi hairiba professor doctor engineer leader writer kaya pangbada khamtheng yamasum apangba mina phattaba midagi hena khudong thiningai ni haina German pastor Dietrich Bonhoeffer 1906-1945 ki theory of stupidity haibadu nainabadu yengbiu nangonda yamna kanagani napal hantharakani asumba khrada oirabasu khanglakani masina laibaki kanagani IQ ga samana madi kharadum hena lumna launaba concept singi emotional intelligence conscience samna EI natragana EQ amadi social intelligence quotient samna SI natragana SQ haibasini IQ gi thagwang mina EQ amsum SQ su wanglabadi mi adu tawru bada mai pakani mina yagani mi tinaba yagani singumba mi ngaktani ngasigi malemda sinpham khudingda maming lairibasi IQ wanglaga EQ amsum SQ da thak nemba mi ayamba mi oidi hiram khudingda kangka thang taraga tui EQ amasum SQ khachitang wanglamlabadi bijoi sumasak naiba mi ama oirangani aikoi kokomi gi thaumi singdi nakhoi gumna IQ wangba yam sati IQ wangbasing ayamba oiza oithak thiduna social work tagi laithokrabanina aikoina ireiba kanaba law khongdrabadi kanana tawbigadagi haina khanduna tawjabani aikoi iramdambu emotionally nungaiba phawjaba mi khangbo Trong Loubiyu mihat ki matangda Songthambi Joy na media ra phongki bu wafam singa du sama asuma ngaktani amasum mayek singna hairaba phawba tadrabanina IQ khara update tawbiyu hairiba asibu kari hairibano nahakna saninghanba miyoy amabu matam khara leader uhenkhre Trong Loubiyu gi angang hatpa thaudok tu
Fazin-khiba nagasing adugi maramda sapsana khangdri Home Minister. Haukiba me tarahumdoida kuki kulai paibani singnabasina Kangpokpi district ki manungsanba Lairon by Faidigi Fakiba naga taru adugi matangda hauzuk pawu sapsana paw laitri. Fazin krabam nakoi makoi taru adu aso engami yauduna thadonaba community kudimakta appeal tawri hana fongdokri. Ngasi Impal NCC na sinduna pangtokiba NCC Act Cup Hogdokpigi Thoram the Minister Gomidas no Wapam as a Pondo Ladun Makatana Haikivida. Security force some government agencies sing Makegi Mapam Kangana Lady Bamio Singadu Kanaba left an operation satari. Pazin Kibamio Singadu humanitarians ground Atuba Tadopiro Karigumba Lana Lona Bigi Tonkia Lairam Patara Basu Wadi Watachana Dunamadu Warishan Mapronava Honamina Saki. Amaramda National Highway sing the Gari Kia Pandun Lady Basi Atuba Hangdonaba Lenga Kimaki Yamnakan Honari Hedi. Kuntragani Suba AR Battalion Kadam Talan Sinduna Santi Level Lamdama Mapurana Naga Meetei-kuki CSO Sindimi Pampang to Crip Ziribam District Kadam Talada Leva Assam Rifles ki Kuntragani Suba Battalion Sinduna Battalion Sigi Campus ta Nungsi Sangana Masum Santi Level Lamdama Mapurana Bigi Panamda Naga Meetei-kuki Civil Society Organization Singyao Mi Pamama Garang Pang to Crip Tuan Village Chairmen Secretary Youth President RNCM President Kuki NP Mar NP President Singna Naga Kuki Amadi Mar Fruki Motsinduna Saruyaki Loinana Laisabi Thol Saizang Baibuni Makabasti Kalingar Borabekragi Village Chairman Amadi Secretary Singsumi Pamadura Saruyaki English Singna Nungsi Sana Laminarki Pangtoki Bami Pamaduda Hausik Lariba Iranga Sida Naga Amasu Kuki Singi Marak Tazaba Lengdana Tamnaba Social Media Tadorak Lipatonga Singda Kahena Tazaba Tambidana Baloina Miyamna Khudong Sadaba Tinaba Matamda Assam Rifles Samadi Police the Pau Pabiranaba Wapam Kya Kuntragani Pansuba Assam Rifles ki Commanding Officer Colonel Prasan Singha Sundawat Surja Sakrana Apil Taukiari Okrulgi Sarka Fung Tangkul Naga Kulamasu Mongkot Chepu Kuki Kul Animarak Numai Kap Navigi Tagdok Tokri Matam Kra Leblu Rabamatung Urkul District Litan Police Station ki Manungsanba Sarkafung Tangkul Naga Kulamasum Mongkot Chepu Kuki Kulani ki Marak the Kulai Pipe Naga Masu Kuki Volunteer Singa Ngarang Nung Tilpung Aniga Makai Tarakpa Matam the Akan Mamong the Numai Kap Nabigi Tagdok Tokri Hadi Numai Kap Nabigi Tagdo do Ngarang Nung Til Litan area the labor Sarkafung Amasung Mangkot Chepu Anigi Intervillage boundary singa mayok nana lariba bunker sing dagi nakal animuk to may kap na bagi thawdok singa do satakibani hadi